Hello, my dear students. Good morning. Class 1 ꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔꯁꯤꯡ, ꯁꯥꯔꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯃꯗꯤ ꯇꯥꯛꯀꯗꯧꯔꯤꯕ ꯄꯔꯥꯁꯤꯡꯁꯤ ꯃꯨꯟꯅ ꯇꯥꯔꯣ. ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯁꯥꯔꯅ ꯅꯣꯏꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ, ꯃꯗꯨꯗꯤ ꯅꯈꯣꯏ ꯀ꯭ꯂꯥꯁ 1 ꯒꯤ ꯑꯣꯏꯅ ꯇꯝꯒꯗꯧꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯑꯍꯨꯝꯅꯤ. ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ. ꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯍꯩꯒꯤ ꯊꯥꯛ ꯑꯃꯁꯦ ꯅꯈꯣꯏ ꯍꯥꯟꯅ ꯂꯣꯏꯅꯅꯕ ꯂꯩꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯀꯣ. ꯑꯅꯤꯁꯨꯕꯗ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯅꯕ ꯃꯄꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤꯃ ꯂꯩꯔꯦ. ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯍꯨꯝꯁꯨꯕꯗ ꯈꯨꯏꯒꯤ ꯂꯥꯏꯔꯤꯛꯅꯤ. ꯈꯨꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯃꯗꯤ ꯁꯥꯔꯅ ꯅꯣꯏꯗ ꯇꯥꯛꯀꯗꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯑꯗꯒꯤ ꯃꯌꯦꯛ ꯇꯞꯁꯟꯅꯕ ꯃꯌꯦꯛ ꯀꯩꯀꯥ ꯈꯔ ꯌꯥꯎꯕꯗꯨꯅꯤꯀꯣ. ꯅꯣꯏ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯉꯒꯗꯤ ꯈꯪꯉꯝꯃꯅꯤ. ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯤ ꯍꯥꯏꯔꯤꯕ ꯈꯨꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯃꯗꯤ ꯅꯈꯣꯏꯅ ꯍꯣꯝꯋꯥꯔꯛ ꯑꯣꯏꯅ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯑꯃꯃꯝꯁꯦ ꯍꯣꯝꯋꯥꯔꯛ ꯑꯣꯏꯅ ꯇꯧꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯗꯣꯇꯦꯠ ꯂꯥꯏꯟꯗ ꯄꯤꯔꯤꯕꯁꯤꯡꯗꯣ ꯍꯥꯟꯅ ꯗꯣꯇꯦꯠ ꯂꯥꯏꯟꯗꯨꯗ ꯐꯖꯅ ꯃꯃꯤ ꯍꯟꯖꯜꯂꯣ. ꯑꯗꯨꯒ ꯕ꯭ꯂꯦꯡꯗ ꯄꯤꯔꯤꯕꯁꯤꯡꯗꯣ ꯑꯗꯨ ꯑꯃꯨꯛ ꯐꯖꯅ ꯏꯊꯣꯛꯑꯣ. ꯈꯨꯏ ꯐꯖꯅꯅꯕꯒꯤ ꯊꯨꯅꯅꯕꯒꯤ ꯗꯃꯛꯇꯅꯤ. ꯑꯇꯩ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯃꯗꯤ. ꯑꯗꯨꯕꯨ ꯃꯁꯤꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯊꯥꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯅꯕ ꯃꯄꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯍꯩꯒꯤ ꯊꯥꯛ ꯑꯃ ꯍꯥꯏꯅ ꯊꯥꯕ ꯂꯥꯏꯔꯤꯛ ꯑꯅꯤꯁꯦ ꯃꯁꯤ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤꯗꯒꯤ ꯄꯨꯟꯁꯤꯜꯂꯒ ꯂꯧꯈꯠꯄ ꯌꯥꯕꯈꯩꯗꯣ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒ ꯊꯥꯕꯅꯤ. ꯑꯗꯨꯕꯨ ꯁꯤꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯇꯧꯕꯗꯣ ꯑꯣꯏꯅ ꯇꯧꯔꯔꯣꯏ. ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯅꯕ ꯃꯄꯤ ꯂꯥꯏꯔꯤꯛ, ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯃ ꯍꯥꯟꯅ ꯇꯥꯛꯄ ꯂꯣꯏꯔꯅꯤ. ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯃ ꯇꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ. ꯁꯤꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯗꯩꯗ ꯇꯥꯛꯄ ꯃꯇꯝꯁꯤꯗꯩꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯑꯗꯒꯤ ꯆꯤꯡꯅꯕ ꯈꯣꯠꯄ ꯂꯩꯕꯁꯤꯡꯗꯣ ꯍꯌꯦꯡ ꯒꯨꯒꯜ ꯃꯤꯠꯇ ꯂꯣꯏꯅꯅꯕ ꯍꯪꯉꯛꯄ ꯌꯥꯒꯅꯤ. ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯑꯩꯅ ꯐꯖꯅ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯖꯔꯤ. ꯁꯤꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯅꯕ ꯃꯄꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯄꯔꯥ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯁꯨꯝ ꯅꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗꯩꯗ ꯁꯨꯝ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ. ꯅꯠꯇ꯭ꯔꯒꯅ ꯁꯥꯔꯅ ꯄꯥꯏꯔꯤꯕ ꯍꯥꯏꯕꯗꯤ ꯁꯥꯔꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯗꯨꯝ ꯅꯈꯣꯏꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗꯨꯗꯩꯗ ꯑꯗꯨꯝ ꯌꯦꯡꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ. ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯄꯔꯥ ꯃꯄꯨꯡ ꯃꯌꯦꯛ 19 ꯑꯃꯗꯤ ꯈꯣꯟꯊꯣꯛ ꯍꯥꯏꯔꯤꯕ ꯄꯔꯥꯁꯦ ꯁꯤ ꯍꯥꯟꯅ ꯇꯥꯛꯂꯛꯀꯅꯤ. ꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯍꯥꯟꯕ ꯄꯔꯥ ꯍꯨꯟꯇꯣꯛꯑꯝꯃꯒ ꯑꯅꯤꯁꯨꯕ ꯄꯔꯥ ꯇꯧꯒꯗꯧꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅೋ ꯍꯥꯏꯅ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯄꯔꯥꯁꯤꯗꯩꯗ ꯌꯥꯎꯔꯤꯕ ꯃꯌꯦꯛꯁꯤꯡꯁꯦ, ꯂꯦꯇꯔꯁꯤꯡꯁꯦ ꯈꯪꯗ꯭ꯔꯒꯗꯤ ꯑꯍꯥꯟꯕ ꯄꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯟꯊꯣꯛꯁꯤꯡꯗꯣ, ꯕꯅꯥꯟꯁꯤꯡꯗꯣ ꯄꯥꯕ ꯇꯥꯛꯄ ꯌꯥꯔꯣꯏꯗꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯅꯤꯁꯨꯕ ꯄꯔꯥꯁꯦ ꯍꯥꯟꯅ ꯂꯧꯈꯠꯄꯅꯤ. ꯑꯅꯤꯁꯨꯕ ꯄꯔꯥꯁꯦ ꯇꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯄꯔꯥ ꯑꯃꯨꯛ ꯇꯥꯛꯂꯛꯀꯅꯤ. ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ ꯄꯔꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯋꯥꯆꯞꯇ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯊꯥꯕ ꯃꯇꯝꯗ ꯍꯥꯟꯅꯅ ꯁꯥꯔꯅ ꯄꯤꯈ꯭ꯔꯦ. ꯍꯟꯖꯤꯟꯅ ꯄꯥꯔꯣ. ꯂꯣꯏꯅꯅ ꯈꯨꯏ ꯐꯖꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟꯅ ꯏꯗꯨꯅ ꯁꯥꯟꯅꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈ꯭ರೆ. ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯁꯥꯔꯅ ꯔꯤꯃꯥꯏꯟ ꯇꯧꯔꯤ, ꯅꯤꯡꯁꯤꯡꯉꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯃꯌꯦꯛ 19ꯁꯦ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯐꯥꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ. ꯑꯗꯨꯕꯨ ꯑꯐꯥꯕ ꯑꯉꯥꯡꯁꯨꯐꯔꯦ. ꯑꯗꯨꯒ ꯀꯥꯎꯕ ꯈꯣꯠꯄ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯉꯣ. ꯂꯣꯏꯅꯅ ꯐꯖꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯐꯖꯅ ꯈꯨꯏꯁꯨ ꯆꯨꯝꯅ ꯐꯖꯅ ꯏꯕ ꯇꯝꯃꯣ. ꯃꯔꯝꯗꯤ ꯍꯌꯦꯡ ꯄꯩꯈꯥꯗ ꯑꯣꯔꯦꯜ ꯇꯦꯁ ꯑꯃꯗꯤ ꯔꯤꯇꯟ ꯇꯦꯁ ꯑꯅꯤꯃꯛ ꯇꯧꯔꯛꯀꯅꯤ. ꯔꯤꯇꯟ ꯇꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯏ ꯐꯖꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ
mark natragana 3 marks extra oina haibadi bonus mark oina thamaka leirakani aduna khui phajana inabagi damakta khui phajana iba hainabagi damakta yumda hanjil hanjina practice tawro haibadi hayang marks manana phangminare khalaji suppose angang anije adugo angang amana khui je yamna phajadana nandana iramba adugo angang amana khui jamna nana iramba taragadi mawona somda khui phajabagi extra or bonus mark ani natragana ahum do hapkiba taragadi adu mana mark to helaga mana dum compulsory pass tagrane aba hoi pass tabagi ngakta tambabudi nate adugo maruaina khui phajana naba hona khui phajana naba su na sana yumda phajana practice tawro hona biro haiba mosima sargi saitagi thamjari adugo masiga loina na khoigi an para ani mapung maya kuntariat amati khonto hariba paraje sarna na koida remind tawba ningsingba oina mutang parake noigi lakta dum yenga lakta phaktoga lakta dum yenga chu kaiso kaide aduga sarna talakpa che dum kano state channel state dum yenga chu kaiso kaide noina phagadawba khoigi khutloigadaba mawongda yengo sarangdang parake muna taro ko ngangja ko sam lai mit pa na sil til khau ngau thau wai yang hu un i pham atia go jam rai ba jil dil gau dhau bham yarani ko angangja sigidamakta dum amuk hana paragumji haibadi hanana loina ba pigrabadina no loina ba khangamane khaleba ko aduduna ahanba parado adudaida phakalachi duga ahanba parajdagi phajana paba tapa horase hauji yango angsa para ama layaka loinaba mapung mayaki khontoksing haibasdaida yango sar banan tawraga parake munna taro kokna kai kok zaina kai samna satin sam atap sa haiba khonthok amaga til inap nalon som tin haiba khonthok amaga khonthok anijna punsilaga satin haiba wahaiji seme sam atap sa til inap nalon som tin satin laina la phoi lai la phoi pham wanap I phoi lai haiba mayek simaga phoi haiba khonthok simaga anijina punjalaga la phoi haiba mayak se seme wahai je lai la phoi pham wanap I phoi la phoi mathangda mitna mi mit ina mi simati dum laire ko kaiso problem laitre mawandadi masagi dum khonthok laijare pana pencil pa yana nalon sum pen haiba khonthok amaga sil sam ina lailon sum sil haiba khonthok amaga khonthok anijina punjalaga pencil haiba wahaija seme pa yana nalon sum pen sil sam ina lailon sum sil pencil nana nongmai na wana ngawlon sum nong haiba khonthok ama laire mit chaina mai haiba khonthok simaga punjalaga nongmai haiba wahaije seme na wana ngawlon sum nong mai mit chaina mai nongmai mathangda silna sampra sil milon sum sam haiba wahayamaga pra pa rai apon ata pra haiba khonthok simaga khonthok anina punjalaga sampra haiba wahaije seme amuka harake sil milon sum sampra pa rai apon ata pra sampra tilna
ꯇꯤꯜ ꯂꯥꯏ ꯂꯣꯟ ꯁꯨꯝ ꯇꯜ ꯃꯊꯪꯗ ꯈꯥꯎꯅ ꯈꯨꯅꯨ ꯈꯥꯎ ꯎꯅꯞ ꯈꯨ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃ ꯂꯩꯔꯦ ꯅꯥ ꯎꯅꯞ ꯅꯨ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃ ꯂꯩꯔꯦ ꯈꯥꯎ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯅꯨ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯈꯨꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯦꯝꯃꯦ ꯉꯧꯅ ꯉꯥꯅꯨ ꯉꯧ ꯑꯥꯇꯞ ꯉꯥ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯅꯨ ꯅꯥ ꯎꯅꯞ ꯅꯨ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯕꯗꯤ ꯈꯣꯟꯊꯣꯛ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯉꯥꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯦꯝꯃꯦ ꯉꯧ ꯑꯥꯇꯞ ꯉꯥ ꯅꯨ ꯅꯥ ꯎꯅꯞ ꯅꯨ ꯉꯥꯅꯨ ꯊꯧꯅ ꯊꯦꯕ ꯊꯧ ꯌꯅꯞ ꯊꯦ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯂꯩꯔꯦ ꯕꯥ ꯍꯥꯏꯔꯤꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯄꯨꯟꯁꯤꯜꯂꯒ ꯊꯦꯕ ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯦ ꯁꯦꯝꯃꯦ ꯊꯧ ꯌꯅꯞ ꯊꯦ ꯕ ꯕꯥ ꯋꯥꯏꯅ ꯋꯥꯍꯣꯡ ꯋꯥꯏ ꯑꯇꯞ ꯋꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯣꯡ ꯍꯨ ꯋꯅ ꯉꯧꯂꯣꯟ ꯁꯨꯝ ꯍꯣꯡ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯋꯥ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯍꯣꯡ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯄꯨꯟꯁꯤꯜꯂꯒ ꯋꯥꯍꯣꯡ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯁꯦꯝꯃꯦ ꯃꯊꯪꯗ ꯌꯥꯡꯅ ꯌꯣꯡ ꯌꯥꯡ ꯋꯅꯞ ꯌꯣ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃ ꯂꯩꯔꯦ ꯃꯁꯤꯗꯩꯗ ꯉꯧꯂꯣꯟ ꯁꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯣꯡ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯦ ꯁꯦꯝꯃꯦ ꯋꯥ ꯌꯥꯡꯅ ꯌꯣꯡ ꯍꯨꯛꯅ ꯍꯨꯃꯥꯏ ꯍꯧ ꯍꯨꯛ ꯎꯅꯞ ꯍꯨ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯃꯤꯠ ꯑꯥꯇꯞ ꯃꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯁꯤꯒ ꯍꯨꯛ ꯍꯥꯏꯔꯤꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯃꯥꯏ ꯍꯥꯏꯔꯤꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯍꯨꯃꯥꯏ ꯍꯥꯏꯔꯤꯕ ꯈꯣꯟꯊꯣꯛꯁꯤꯃ ꯁꯦꯝꯃꯦ ꯍꯨꯛ ꯎꯅꯞ ꯍꯨ ꯃꯥꯏ ꯃꯤꯠ ꯑꯥꯇꯞ ꯏ ꯃꯥꯏ ꯍꯨꯃꯥꯏ ꯎꯟꯅ ꯎꯆꯤ ꯎꯟ ꯎ ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤꯁꯦ ꯎꯟ ꯎ ꯂꯩꯔꯦ ꯑꯗꯨꯒ ꯆꯤ ꯆꯤꯜ ꯏꯅꯞ ꯆꯤ ꯎ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯆꯤ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯄꯨꯟꯁꯤꯜꯂꯒ ꯎꯆꯤ ꯎꯟ ꯎ ꯆꯤ ꯆꯤꯜ ꯏꯅꯞ ꯆꯤ ꯎꯆꯤ ꯃꯊꯪꯗ ꯏꯅ ꯏꯔꯣꯏ ꯏ ꯂꯩꯔꯦ ꯔꯣꯏ ꯔꯥꯏ ꯋꯅꯞ ꯏꯔꯣꯏ ꯏ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯔꯣꯏ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯄꯨꯟꯁꯤꯜꯂꯒ ꯏꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯦꯝꯃꯦ ꯃꯊꯪꯗ ꯐꯝꯅ ꯐꯛ ꯐꯝ ꯀꯣꯛꯂꯣꯟ ꯁꯨꯝ ꯐꯛ ꯑꯇꯤꯌꯥꯅ ꯑꯉꯥꯡ ꯑꯇꯤꯌꯥ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃ ꯂꯩꯔꯦ ꯉꯥꯡ ꯉꯧ ꯑꯥꯇꯞ ꯉꯧꯂꯣꯟ ꯁꯨꯝ ꯉꯥꯡ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃꯒ ꯉꯥꯡ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯄꯨꯟꯁꯤꯜꯂꯒꯅ ꯑꯉꯥꯡ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯁꯦꯝꯃꯦ ꯃꯊꯪꯗ ꯒꯣꯛꯅ ꯒꯝꯂꯥ ꯒꯣꯛ ꯃꯤꯂꯣꯟ ꯁꯨꯝ ꯒꯝ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯏ ꯑꯥꯇꯞ ꯂꯥ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯒꯝ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯃꯒ ꯂꯥ ꯍꯥꯏꯔꯤꯕ ꯈꯣꯟꯊꯣꯛ ꯋꯥꯍꯩꯁꯤꯃꯒ ꯄꯨꯟꯁꯤꯜꯂꯒ ꯒꯝꯂꯥ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯁꯦꯝꯃꯦ ꯃꯊꯪꯗ ꯖꯝꯅ ꯖꯔꯞ ꯖꯝ ꯖ ꯂꯩꯔꯦ ꯑꯗꯨꯒ ꯔꯞ ꯔꯥꯏ ꯄꯥꯂꯣꯟ ꯁꯨꯝ ꯔꯞ ꯖꯔꯞ ꯈꯣꯟꯊꯣꯛ ꯑꯅꯤ ꯄꯨꯟꯁꯤꯜꯂꯦꯀꯣ ꯁꯤꯁꯨ ꯖꯝ ꯖꯔꯞ ꯔꯥꯏ ꯄꯥꯂꯣꯟ ꯁꯨꯝ ꯔꯞ ꯖꯔꯞ ꯔꯥꯏꯅ ꯔꯦꯜꯒꯥꯔꯤ ꯔꯥꯏ ꯌꯅꯞ ꯂꯥꯏ ꯂꯣꯟ ꯁꯨꯝ ꯔꯦꯜ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯅꯦ ꯒꯣ ꯑꯥꯇꯞ ꯒꯥꯔꯤ ꯔꯥꯏ ꯏꯅꯞ ꯔꯤ ꯒꯥꯔꯤ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯅꯦ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯔꯦꯜ ꯒꯥꯔꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯁꯦꯝꯃꯦ ꯔꯥꯏ ꯌꯅꯞ ꯂꯥꯏ ꯂꯣꯟ ꯁꯨꯝ ꯔꯦꯜ ꯒꯥ ꯒꯣ ꯑꯥꯇꯞ ꯒꯥꯔꯤ ꯔꯥꯏ ꯏꯅꯞ ꯔꯤ ꯔꯦꯜ ꯒꯥꯔꯤ ꯑꯗꯒꯤ ꯃꯊꯪꯗ ꯕꯥꯅ ꯕꯁ ꯂꯩꯔꯦ ꯕꯥ ꯁꯝ ꯕꯁ ꯂꯩꯔꯦ ꯑꯗꯒꯤ ꯃꯊꯪꯗ ꯖꯤꯜꯅ ꯖꯤꯞ ꯖꯤꯜ ꯏꯅꯞ ꯖꯤ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃ ꯂꯩꯔꯦ ꯃꯁꯤꯗꯩꯗ ꯄꯥꯂꯣꯟ ꯁꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯁꯤꯗꯩꯗ ꯖꯤꯞ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯦ ꯂꯥꯛꯑꯦ ꯃꯊꯪꯗ ꯗꯤꯜꯅ ꯗꯝꯕꯨꯔ ꯗꯤꯜ ꯃꯤꯠꯂꯣꯟ ꯁꯨꯝ ꯗꯝ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯕꯨꯔ ꯕꯥ ꯎꯅꯞ ꯔꯥꯏ ꯕꯨꯔ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯗꯝ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯕꯨꯔ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯄꯨꯟꯁꯤꯜꯂꯒ ꯗꯝꯕꯨꯔ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯁꯦꯝꯃꯦ ꯃꯊꯪꯗ ꯘꯧꯅ ꯘꯔꯤ ꯘꯧ ꯘ ꯔꯤ ꯔꯥꯏ ꯏꯅꯞ ꯔꯤ ꯘꯧ ꯘ ꯔꯤ ꯔꯥꯏ ꯏꯅꯞ ꯔꯤ ꯙꯧꯅ ꯙꯨꯂꯣꯛ ꯙꯧ ꯎꯅꯞ ꯙꯨ ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯂꯣꯛ ꯂꯥꯏ ꯋꯅꯞ ꯀꯣꯛꯂꯣꯟ ꯁꯨꯝ ꯂꯣꯛ
ꯍꯥꯏꯕ ꯈꯣꯟꯊꯣꯛꯁꯤꯃꯒ ꯈꯣꯟꯊꯣꯛ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯙꯨ ꯂꯣꯛ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯁꯦꯝꯃꯦ ꯙꯧ ꯎꯅꯞ ꯙꯨ ꯂꯣꯛ ꯂꯥꯏ ꯋꯅꯞ ꯀꯣꯛ ꯂꯣꯟꯁꯨꯝ ꯂꯣꯛ ꯙꯨ ꯂꯣꯛ ꯑꯔꯣꯏꯕꯗ ꯚꯝꯅ ꯕꯦꯂꯟꯗ꯭ꯔꯤ ꯈꯣꯟꯊꯣꯛ ꯑꯍꯨꯝꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯃꯦ ꯕꯦꯂꯟꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯚꯝ ꯌꯅ ꯚꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯅꯦ ꯂꯥꯏ ꯅꯥ ꯂꯣꯟꯁꯨꯝ ꯂꯟ ꯍꯥꯏꯕ ꯑꯃꯅꯦ ꯕꯦꯂꯟꯗ꯭ꯔꯤ ꯗꯤꯜ ꯔꯥꯏ ꯑꯥꯄꯨꯜ ꯏꯅꯞ ꯗ꯭ꯔꯤ ꯕꯦꯂꯟꯗ꯭ꯔꯤ ꯚꯦ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃꯅꯦ ꯂꯟ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃꯅꯦ ꯗ꯭ꯔꯤ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯃꯅꯦ ꯈꯣꯟꯊꯣꯛ ꯑꯍꯨꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯕꯦꯂꯟꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯁꯦꯝꯃꯦ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦ ꯚꯝ ꯌꯅ ꯚꯦ ꯂꯟ ꯂꯥꯏ ꯅꯥ ꯂꯣꯟꯁꯨꯝ ꯂꯟ ꯕꯦꯂꯟꯗ꯭ꯔꯤ ꯗꯤꯜ ꯔꯥꯏ ꯑꯥꯄꯨꯜ ꯏꯅꯞ ꯗ꯭ꯔꯤ ꯕꯦꯂꯟꯗ꯭ꯔꯤ ꯌꯦꯡꯉꯣ ꯑꯉꯥꯡꯁꯥ ꯍꯧꯖꯤꯛ ꯍꯌꯦꯡ ꯄꯩꯈꯥꯗꯗꯤ ꯃꯥꯔꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ ꯑꯌꯥꯝꯕ ꯄꯔꯤꯈ꯭ꯌꯥ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣꯛꯅ ꯀꯩꯗꯒꯤꯅ ꯚꯝꯅ ꯕꯦꯂꯟꯗ꯭ꯔꯤ ꯐꯥꯎꯕꯁꯤꯐꯥꯎ ꯑꯣꯔꯦꯜ ꯇꯦꯁꯇꯁꯨ ꯕꯅꯥꯟ ꯇꯧꯔꯒ ꯍꯥꯏꯔꯛꯎ ꯍꯥꯏꯗꯅ ꯄꯨꯟꯅ ꯍꯪꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯔꯤꯇꯟ ꯇꯦꯁꯇꯁꯨ ꯀꯣꯛꯅ ꯀꯨꯔꯥꯛꯇꯒꯤ ꯀꯣꯛꯅ ꯀꯩꯗꯒꯤꯅ ꯚꯝꯅ ꯕꯦꯂꯟꯗ꯭ꯔꯤ ꯐꯥꯎꯕ ꯏꯌꯨ ꯍꯥꯏꯗꯅ ꯃꯥꯔꯛ ꯆꯥꯎꯅ ꯍꯪꯉꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ ꯑꯄꯤꯛꯄ ꯑꯦꯛꯖꯥꯝ ꯍꯥꯏꯕꯗꯤ ꯃꯜꯂꯤ ꯇꯦꯁꯀꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯍꯪꯉꯛꯏꯕ ꯃꯥꯔꯛꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯅ ꯀꯣꯛꯅ ꯀꯩꯗꯒꯤꯅ ꯀꯣꯛꯅ ꯀꯩꯗꯒꯤꯅ ꯉꯧꯅ ꯉꯥꯅꯨ ꯐꯥꯎꯕ ꯍꯪꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯇꯤꯌꯥꯅ ꯑꯉꯥꯡ ꯐꯥꯎꯕ ꯍꯪꯉꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯅ ꯅꯈꯣꯏꯒꯤꯗꯤ ꯃꯀꯣꯛꯇꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯀꯣꯛꯅ ꯀꯩꯗꯒꯤꯅ ꯚꯝꯅ ꯕꯦꯂꯟꯗ꯭ꯔꯤ ꯐꯥꯎꯕ ꯐꯥꯎꯁꯦ ꯂꯣꯏꯅꯅꯕ ꯆꯤꯟꯐꯥ ꯐꯥꯗꯣꯛꯑꯣ ꯕꯅꯥꯟꯁꯨ ꯏꯕ ꯍꯩꯗꯣꯛꯑꯣ ꯕꯣꯠ ꯑꯣꯔꯦꯜ ꯇꯦꯁ ꯑꯃꯗꯤ ꯔꯤꯇꯟ ꯇꯦꯁ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯂꯥꯏꯔꯤꯛꯁꯤꯗꯩꯗꯗꯤ ꯌꯥꯎꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯈꯤꯇꯪ ꯗꯥꯏꯚꯔꯠ ꯇꯧꯕꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯍꯥꯟꯕꯗ ꯀꯣꯛꯅ ꯀꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯄꯤꯔꯦ ꯀꯣꯛꯅ ꯀꯩ ꯍꯥꯏꯕ ꯋꯥꯍꯩ ꯄꯤꯕꯁꯤꯗꯩꯗ ꯀꯣꯛꯅ ꯀꯩ ꯍꯥꯏꯕꯁꯤꯒꯤ ꯃꯍꯨꯠꯇ ꯍꯌꯦꯡ ꯀꯣꯛ ꯌꯥꯎꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯒꯅ ꯀꯣꯛꯅ ꯍꯧꯕ ꯋꯥꯍꯩ ꯑꯍꯨꯝ ꯏꯌꯨ ꯅꯠꯇ꯭ꯔꯒꯅ 5 ꯏꯌꯨ ꯍꯥꯏꯗꯅ ꯍꯪꯉꯛꯄ ꯌꯥꯏꯑꯕ ꯑꯗꯨ ꯍꯪꯉꯛꯄ ꯃꯇꯝꯁꯤꯗꯩꯗ ꯅꯣꯏꯅ ꯀꯣꯛꯅ ꯍꯧꯕ ꯋꯥꯍꯩꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯂꯩꯔꯦ ꯑꯗꯒꯤ ꯀꯤꯍꯣꯝ ꯂꯩꯔꯦ ꯀꯩꯁꯥꯜ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯅꯠꯇꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯀꯣꯛꯅ ꯀꯨꯔꯥꯛ ꯂꯩꯔꯦ ꯀꯕꯣꯛ ꯂꯩꯔꯦ ꯀꯣꯕꯤ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯀꯣꯛꯅ ꯍꯧꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯗꯨꯝ ꯅꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯜꯂꯒ hangaibadugi matung ina ani iu haragana ani ibiramba ahum iu haragana ahum ibiramba haigani ko angangja masiga loina loinana samna hoba wahai ani iu natragana ahum iu haraga jo hojike siam kesta adum sa manare ko samna hobada sida larikta satin pire adagi na khoina hapsan ningbada dum sagol hapsan ba yare sagol hawai lai samna hobada adagi khoigi tribe singna tribe nupi juna kokta punaba sam pu hapa yai adagi miwa bagi kokta horiba sam hapa yai adagi amusu lai na hobada hairaga ju lai na sida lakta laphoi pire arai bada lai na hobada la iba yai lu iba yai adagi de la iba yare adagi lu iba yare adagi long iba yare yam legre sugumba jinja dum noigi hayang hangaibadugi matungina dum noina dum iba hairani haina khaliko aduna adumaina dum hangaiba question jingdo dum munna paro aduga hayang paikhada question paba thoktaba yauraga dum tariba invigilator duna dum phajana guide torakani acd kona hoba wahi ahum yu haibani samna iba hoba wahi ahum yu haibani line hoba wahi yu haibani adu dum hairakani duna adugumba gidi kyambo problem leiganu yumda phajana ta khangaga lao masiga loina loinana ngasigidi matang sida loisilase khoigi chana takpoida thumanba gyan tadaba khotaba yauragadi khoigi hayang google method ida noida lariba
ꯆꯤꯡꯅꯕ ꯈꯣꯠꯄꯁꯤꯡꯗꯣ ꯑꯗꯨꯝ ꯁꯥꯔꯗ ꯂꯣꯏꯅꯕ ꯑꯗꯨꯝ ꯑꯦꯔꯥꯏꯁ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅꯤꯡꯕ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯒꯅꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣꯀꯦ ꯊꯦꯡꯛꯁ